Andhra Police Station ge manungchana Tulihel Tapokpi da leiba nongsaibam Sanjay chahi kunthra manga asigi yumgi geta ngasi ayuk pung manga makhairam taba aduwaida hand grenade ama yansinduna thamlamba thengnakre. Kurumjari Thingbai Jam Sanatomi Mami TV News update lobisi. Andhra Police Station ge manungchana Tulihel Tapokpi da leiba nongsaibam Sanjay chahi kunthra manga asigi yumgi geta ngasi ayuk pung manga makhairam taba aduwaida hand grenade ama yansinduna thamlamba thengnakre. NK Enterprises ke Managing Director su oiriba Sanjit ki yumgi geta yansinduna thamlamiba hand grenade adu kanana kari maramgi damak taramlibanu haiba haujuk fawbagi oina chapchana khangba ngamdri haina police ke pau amana haire. Class 11 da Mingchanbi form loba lakpa miyoi kayana Tamfasana Girls Higher Secondary School da ngarang numindang dagi hauna yarektuna form lonaba thomjinkre. Class 11 da Mingchanbi form loba lakhiba Mahairoi Singi mama mapa amadi Mahairoi kaya ahing yarektuna form loba fanglabadi haiduna awaba kaya matnathaiduna leinaki. Mi yamna pulakpa aduda police na miyam sing adu takhaina na bahonaki adubu ngaihak mi khara pathanarabasu ahing chupa miyoi kaya mafam adudagi handana ahing yareknaki. Nongalam time da miyoi kaya TZ Higher Secondary gi footpath queue lepna duna form loba ngaina ki hairi. Jiribam District ke Manuchanba Babupara Ward number 4 Jiri Turel Mapan da leiba yum ama ngarang numit yung ba duwaida ningkhaikre. Yum mari amana Jiri Turel romda chenthaba haure hairi. Thodok tofam dagi press na fangba pau amagi matung ina ningkai kraba yum adugi pochai ayambana Turel lomda tasinkre adubu thoidokpa asok apandi yawhodre ningkai kraba yum sing adu Jiri Kaithel gi Babupara Ward number 4 da leiba Project Chandra Mamtaz Begum Maisnam Santi Silhaibam Santirani amadi Usam Denibalagini hairi makoi sing adu leifam leitabadagi Jiri gi Ima Kaithel mathaki sanglenda saidangduna leidi Yum ningkai ba aduda pochai kaya mang takraba Usam Denibalana aikoi paumida hai Kanghaudana thopa thodok asi haifam khangdana nuaite yum asigi pochai amata kanba ngamhodre adumapu mahaki macha ani aswe ngam yaudana kanba ngamba asina khwaidagi laibak fabani thodok aduda yum gi lezaba pochai kaya mangkhre masida Manipur lengak nam ideng changbiduna mateng pangbiu haina Denibalana mari lenaba singda apel tarake Lai tang karama tho aina ayudum hogala pada kati ta hoda bani adaba thodok amada aigi het aigi dukan phami ba bazar ma kaithen jibam ima kaithen gi maninga aigi karama koi gi prasing lo lejabani mai to na lei ne matang ji gai khangau dina jum je pithara ko dagi angak ko thodok amadagi ainingai leitaba haibong khangdaba adugumba thodok amaka ai punsida asugumba awa pase pingai dagi hona ai ngasi phawda thengna jarakti adubu aingonda tariba da sase gari haibong khangde gari gumba amata aina kano jum ji gagi amata kanba ngamawdabani adubu ai gi lai tai lai ba phubadi ai gi cha ani khanja hawdabase sigi bidi jam sna lai ba phaye adubu punsi sida aina mo khena da ba phobok siga lenga ki kai dagi kai gumba khudong chaba leiragadi suma awa basiga jikta chawja hani Tha asagi tang mangada Myanmar gi Tamu town da Moredagi Tamil macha ani nomaina kaptuna hathibaga mari lenana Manipur lengakna ex gracia oina lupa lak ani laikhidrabagi imung singda Tribal and Hills Affairs ki Minister Letpau Hakimna khotsinakre Ngarangi ex gracia khotsina baduda Technopal District ki DC Manwamching SP B Gwalianmang amadi SP Special CDO GH Krisatombi Sarukyake More gi Tamil Sangam Office More da leiba tungan ba community ke leaders sing yauna pangthokiba thoramatuda Minister Letpau Hakip na hai Laikhidraba Tamil macha anida thokiba laibak thiba thodok adu tasena nuaitaba fawi thodok adu da Laikhidraba P Mohan amadi P M Yarnar makoi ani asi auto thoduna imung manung puriba miyoi ngaktani makoi ani bu tamthina hatolaga asiba chang pauba Myanmar na sinarataba asi Manipur amadi India lengakna akanba mawongda yaningde Chief Minister ga tanaduna awaba nang horiba imung manung miyoi pumna miyo amamamda chanaba thabak hapiba natraga business to hanna bahna gani haina Minister Letpau Hakipna makatake To the killing of 2 Indian citizens, I have reached out to the bereaved family and from the Manipur government side we provide them 2 lakh each ex gratia to the deceased family.
and we are looking forward to help them in whatever according to their qualifications and skills. We will try to provide them a government job in future. Marathat na aten break amatang lominasi. Welcome you all to UNACO Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Break matung taram nokchari. Wabagai lamkai bazar gi dukan amada urea chamri rom paiduna leirambadagi lomi sinmi apun balup lawsalna urea har sing adu maputhi bagi thabak chathakre. Ngarang chathakhiba drive aduda seruk yakhiba lawsal gi vice president Laishram Shyam nahai. Wabagai AC gi MLA na AC gi lomi singda yena bani haiba urea harbu wabagai lamkai bazar da leiba Narem Santa koba mioi amagi dukan amada paisinduna thambasi aduki matik nungaitaba amadi jamamnaba fawi. Dukan mapuna urea har sing asi MLA gi hani haribasi gi asengba mari makong tidokuna lomi singda laina har fanghanaba lup asina honagani. Hiramasi gi matangda mari lenaba department na atuba matamda tidopiduna urea har asigi asengba mapu putopiu haina mahakna fondoki. Nipanda ramjai har na thagre haba paw butabadagi har se koina kamai to kuno haidana koina ticket par lakcha bani har se ngasi koina performance da phare na leisure ba har se akogi Narem Santa hariba jina akogi tang nipanda akogi performance da Singapore ni hai tada da tabaga aduga akone hena gaksari ju MLA ga har raga kamai to dana mana Mama thandra sing aga magi dukanda thari bano Fagalaba urea sing adu athengbada Kakching District United Club Organization kaduko laktuna yenthokre hairi. Nakalamaramda mari lenaba department gi fangba pau amagi matung ina wabagai AC gi oina June amadi July thagi tongan ba numita godown dagi urea bag chamnga amasung lising amaga chamnga punna bag lising ani gi chalan kaktuna jingthokre. Adugi matungda AC asigi oina makata ba urea jingthoki balaite hairi. Ningsing bayabadi jingthoki ba urea bag lising ani asi tha asigi haukiba tang anida AC asigi MLA masana AC asigi miyamda yenthokre haina AC asigi miyamda fongdoki balaikre. Development and Protection United Voluntary Organization Nambolna handak chahigi kosem amasung bosem naloba exam singda sada humpudragi mathakta mark fanglaklaba mahairoi sing ikai kumnabagi tharam ama tha asigi tangkun mapanda pangthoklagani hairi. Hairiba tharam asida Nambol Maikai class 10 amasung 12 exam da mark khwaidagi wangna fanglaklaba mahairoi tara da khangatuna sel una lupa lising taruk lising mari lising ahum amadi lising ama amasung certificate sing lanthokani. Hairiba sel gi manasing asi tungan ba donor singna DPU VO da kalakpani. Nambol Maikai gi maibam Kabowakching, Kangmong, Hegruzam, Awangjiri, Kabi, Bamdiar, Utlaw, Govindagram, Kakyai, Iromaidraw, Bukrambam, Sanjenbam, Wahing Kuman, Ishok Amadi, Naremgi Manung Dalaiba, HSLC amasung HSSLC exam da chada humpudragi mathakta mark fanglaklaba mahairoi singna masa-masagi marksheet, passport photo amadi Aadhaar photocopy amamam galoinana organization asigi office da tha asigi kunumdoi fawgi manungda bisilaknaba cherul asina makata na khangalakli.
Manipur Lengaki State Finance 2020-21 ki Sentang Makada Khangabok Patri Gram Panchayat ki Pradhan Marangthem Lesanu amasung GPSC ki ward member singna Khangabok Patri Makhalekai Nona Saba Mipunsang Ama ngasi haunabi matung ina sangaduna miyamda khutsinakre ngasi ki tharamadda Pradhan nominee M Manglem Jauna hai lekai asida matik chaba mipunsang amata leitabana miyamna khudong chadaba kaya mayoknai Matam kayagi mamangdagi miyamna pambasang amasaduna miyamda khutsinaba ngamba asi yamna nungaiba poi mipunsang asi miyamgi lanni masibu sectionna tarutanana thamnaba hotnasi hainasu mahakna phongdoki Tharamadagi manungchanna Khangabok Patri area gi oina tongan bahiramda mithoi mihenba amadi class 10 amasung 12 ki examination da mark wangna fangduna mai paklaba mahairoi singda GPSC ke pradhan gi maikai dagi ujara amamam yauna achamba mana mathum sing piduna pungning thogatki Ngasi pulling thogot kiba singge manungda council na loba class 12 ki examination da science stream da 20 suba position takraba Morangthem Mukta Mr. India Junior 2022 taduna gold medal fanglaba Lion Ningthozam amasung fencing international championship 2022 da gold medal fanglabi Nancy Rose Saikom yauri Panbayabadi Khangabok Makhalekai da leiba PYC club asi miyangbi yaifanaba thoidok hendok pathabak thoram kaya paikat Pagidamak NYK Sangatan Infalna State Youth Club Award 2021-22 gi manapiduna ikai kumna ba utkraba club amani Lakliba August thagi anganba sarukta pangthokadariba State Badminton Tournament 2022 da saruk yagadaba Thobal District ke sanaroi singi oiba trial cum selection tha asigi tarataruk amasung taratareta Wangbal da leiba Thobal District Badminton Association TDBA gi holda pangthoklagani Thobal District Badminton Association TDBA na sinduna pangthokadariba trial cum selection asida district asige manungda leiba junior amadi senior player singna State Badminton Tournament kidamak saruk yabiu haina TDBA ge secretary AK Dizango na thadorpa cheral amana khangalakli Arabada Mareba Pau amuhana Andhra Police Station ke manungchanna Tulihal Tapokpida leiba nongsaibam Sanjit chahi 35 asigi yumgi geta ngasi ayuk pung 5 makhairom taba duwaida hand grenade ama yansinduna thamnamba thengnakre Tangasida hojiki oina di news update oisinjare makhataba pawdamak numit yungba pung 12 gi English news update mintaminasi Agnivir Recruitment 2022 sangnabagi-damak maru oina Indian Air Force, Indian Army, Indian Navy post ki-damak akhanana Glory Job Consultancy na special online class yaunabagi-damak thabak thiriban ha-singda hena khudong chaba pizari. Hariba online class ase lakliba July 15 digi hauzagani. Hen akupa marol gidamak makada pizariba contact number 8837293489 asida contact tobiu natraga Glory Job Consultancy da contact tobiu. Saina Institute of Medical Sciences, College of Paramedical and Nursing, Porompat Crossing SBI Bank and Jinikon Bishempu. Directorate of Health Service of Manipur Yauna Paramedical Council of New Delhi, Indian Nursing Council, Manipur Nursing Council, Amadi ISRD Government of Indiana approved Taurava Institute ni. Institute asida 10 amadi 12 pass students singna diploma amadi BSc gi akhanaba coursing tamba yaragani. 10 pass students singi oina diploma in radiology and imaging technology, diploma in medical laboratory technology, diploma in operation theater technology,
Diploma in Medical Sterilization, Diploma in Dental Technician, Male and Female Health Worker, Diploma in Electrocardiograph (ECG), Diploma in Ophthalmic, Diploma in Acupuncture, Diploma in Dietitian. 12 pass students in GNM, BSc Radiology and Imaging Technology, BSc in Medical Laboratory Technology, BSc Operation Theatre Technology, Echocardiography, B.Pharm, Doctor of Acupuncture, Bachelor of Alternative Medicine and Science BAMS, Doctor of Medicine in Alternative Medicine MD. Asina chingba coursing asini qualified oirabo oja singna regular class tawduna students singbu guide tawri practical amadi theory gi khudong chaba lairaba institute Saina Institute of Medical Sciences objective koi gi ma pa lejadraba ma in hana kanam da lejadraba adumba myoi singdo oitar koi gi Saina Institute of Medical Sciences ta free of cost ta koi clear no motion mahit number pangani adu medical line aduna hai ba lekai da kaigumba ma pa lejadraba amadi orphan sing nei bata agadi Saina Institute of Medical Sciences ka contact tobiu aduga angang dugu su koi gi mai pakna akoi gi mayang ga mimana ba ngamnabi da bakta akoi purna honamina si hai bas message ne tamde ke Saina Medical Sciences na tuduna isa singi career go sembiu amadi purna Saina Institute of Medical Sciences talakpiduna adong madonggi cha singi punsi lepiu amadi lepminasi akupa marol gidamak head office amadi branch office talaktuna khangbiu amadi pijariba number sing asida contact to biro Admission open Manipur International University Gari Awang Lekai Airport Road Imphal West undergraduate ki oina makhata pizariba course sing tamnabagi khudung jaba pizari UGC na sakanglaba University asida highly qualified oiraba faculty members singna tongan department ta takitambigani amadi advanced computer lab smart classroom oriental library ki facility phangbuta natana attractive scholarship unique course ki khudung jaba su pizari chaliba chai asigi august ki session haujaragani maram aduna akuba maro gi damak makhada pizariba helpline number asida contact tobiu Manipur International University Gari Awang Lekai Imphal West Ichabu mahi tamhanba haibasi mama mapa singna machada piba ngamba khwaidigi chabu khudoni Slopland Public School biggest and the finest residential school Manipur gi oina lemjuningai oiraba mahi tampham ama oiriba khwaidigi junaraba mafamda semgatlaba CBSE the affiliate toba higher secondary school oiri icha singbu admission tawiduna mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chat sajati ahombadu ubiu Slopland Public School Khongjom HIV IBC lambi mari khakta da miyo yamadagi amada sindui HIV positive oiba mama mapadagi machada sakhangda ba miyo singa kondom yaudana yuman mari thamba matamda HIV sandui mi amaga yatum sirin waiduna sizina bada HIV sandui ana layeng de ikap matamda HIV test to bada ikap labani HIV sandui jang naina amadi niyom chumna kondom sizina bana HIV dagi ngakthopam sexual transmitted infection STI haibadi pinungi laina dagi sunga thopangami aduga angang pamdrabadi kondom sizinabiyo HIV haiba virus asina mipung khudimak to sokhali masigi namkhai leite chahi laining kanglup natraga nupa nupi angang khaidi masina mi amadagi amada mathang sandopangam aina dombu sinari HIV test tongnabagi damak aina dombu sinari kondom sizinabagi damak aina dombu sinari nasabu HIV dai kanjanaba HIV AIDS ki maramda hena kupa moron khangnabagi damak AIDS toll free number 1097 da phone tobi English Hindi natraga Manipuri de wari saba yagani nako AIDS app su download tobiu amadi sizinabio Welcome
Welcome to Manipur International University. Admission opened for undergraduate program. MIU is an UGC recognized. MIU has a team of highly qualified and experienced faculty manning various departments that are equipped with advanced computer lab, smart classrooms and oriental library. They also provide attractive scholarships and offered unique courses. Classes will be starting from August 2022. Manipur International University, Gari Awang Lekai, near HRD Academy. Helpline numbers 889-978-8788. Manipur International University.